ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯑꯣꯏꯔꯗ꯭ꯔꯥ ꯊꯥꯔꯤꯛꯊꯥ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯃꯅꯝ ꯉꯥꯗꯨꯅ ꯐꯝꯗꯨꯅ ꯁꯨꯁꯨꯠ ꯀꯞꯂꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯉꯁꯤꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ ꯂꯩꯃꯤꯟꯅꯔꯤꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯃꯥꯕꯨ ꯎꯕꯗ ꯊꯤꯅ ꯉꯥꯡꯅꯔꯦ ꯇꯤꯜꯂꯥꯡ ꯁꯤꯠꯅꯔꯦ ꯂꯣꯏꯕ ꯅꯥꯏꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯍꯥꯛ ꯈꯟꯗꯨꯅ ꯂꯩꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯊꯥꯡꯗꯨꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯁꯤꯕꯨ ꯀꯗꯣꯝꯗꯅꯣ ꯍꯦ ꯅꯣꯡꯗꯝꯕ ꯅꯪꯅ ꯇꯣꯜꯂꯕꯤꯅꯅꯥꯏ ꯑꯩꯒꯤ ꯃꯄꯣꯛꯇ ꯇꯝꯂꯝꯂꯤꯕ ꯅꯣꯡꯗꯝꯈꯣꯜ ꯑꯁꯤꯕꯨ ꯀꯔꯝꯅ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯕꯨ ꯑꯁꯨꯝ ꯂꯩꯕ ꯇꯥꯔꯤꯗ꯭ꯔꯥ ꯑꯩ ꯉꯝꯂꯣꯏ ꯑꯁꯤꯒꯨꯝꯅ ꯑꯩ ꯂꯩꯕ ꯉꯝꯂꯣꯏ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯨꯔꯒ ꯊꯥꯔꯤꯛꯊꯥ ꯃꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯁꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯃꯅꯤꯡ ꯇꯝꯅ ꯇꯥꯔꯛꯏ ꯏꯃꯨꯡꯗꯒꯤ ꯍꯦꯟꯕ ꯊꯣꯛꯂꯛꯏ ꯃꯆꯦꯅ ꯎꯡꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯆꯦ ꯀꯩꯗꯧꯔꯒꯦ ꯀꯞꯂꯕꯗꯤ ꯀꯩꯗꯧꯔꯦ ꯊꯥꯔꯤꯛꯊꯥ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯑꯍꯜꯅꯤ ꯅꯨꯄꯤꯁꯨ ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯂꯩꯃꯍꯜꯗꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃꯇꯪ ꯌꯥꯎꯖꯕꯤꯗꯨ ꯃꯔꯥꯏꯕꯛ ꯊꯤꯔꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯖꯔꯕꯅꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯈꯔ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯨ ꯃꯧꯄꯥ ꯅꯨꯄꯥ ꯑꯇꯣꯝꯕꯅ ꯊꯣꯛꯂꯛꯇꯨꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯊꯥꯔꯤꯛꯊꯥ ꯃꯈꯨꯠꯇꯨꯅ ꯃꯥꯏꯊꯣꯡ ꯇꯝꯅ ꯁꯤꯡꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏ ꯏꯆꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯦꯝꯕ ꯃꯆꯦꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯆꯦꯒꯤ ꯅꯥꯀꯜꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏ ꯏꯆꯦꯒꯤ ꯃꯥꯏꯊꯣꯡꯗ ꯁꯤꯡꯊꯔꯤꯕ ꯃꯤꯠꯀꯤ ꯄꯤꯗꯨꯕꯨ ꯂꯣꯠꯁꯤꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯅꯤ ꯏꯆꯦ ꯏꯆꯦꯝꯒꯤ ꯍꯦꯝꯕ ꯏꯆꯦꯅ ꯁꯨꯝꯅ ꯂꯩꯕꯁꯦ ꯅꯣꯡꯄꯥ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯑꯩ ꯏꯕꯥꯏꯕꯨ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯃꯥꯅ ꯈꯜꯂꯤ ꯋꯥꯈꯜꯁꯤꯕꯨ ꯀꯔꯤꯅꯣ ꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯂꯣ ꯅꯨꯄꯤꯕꯨ ꯀꯩꯊꯦꯜꯒꯤ ꯂꯨꯛꯃꯥꯏꯗ ꯌꯣꯟꯕ ꯐꯤꯅ ꯆꯥꯕ ꯂꯥꯏ ꯐꯗꯤꯕꯤꯔꯥ ꯅꯪꯕꯨ ꯇꯣꯛꯂꯣꯅꯦ ꯃꯧꯄꯥ ꯑꯃ ꯑꯣꯏꯔꯒ ꯑꯁꯨꯝꯅ ꯂꯩꯁꯤꯟꯕ ꯑꯩꯁꯦ ꯄꯥꯡꯗꯕ ꯅꯠꯇ꯭ꯔꯥ ꯇꯌꯥꯏꯗꯣ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨ ꯋꯥꯔꯤ ꯀꯨꯞꯅ ꯁꯥꯟꯅꯒꯅꯤ ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯏꯆꯦꯅ ꯁꯤꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯗ ꯂꯦꯟꯕꯁꯦ ꯃꯧꯄꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯇꯁꯦꯡꯅ ꯌꯦꯡꯕ ꯉꯝꯗꯦ ꯏꯆꯦ ꯀꯩꯁꯨ ꯇꯧꯗꯦ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯃꯠꯇꯅ ꯍꯜꯂꯛꯄ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯦ ꯐꯪꯅꯤꯡꯂꯝꯃꯣꯏ ꯑꯁꯤꯒꯨꯝꯕ ꯃꯤꯡꯊꯣꯜ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯦꯗ ꯄꯤꯔꯤꯕ ꯍꯛꯇꯣ ꯑꯩ ꯌꯦꯛꯅꯕꯅꯤ ꯅꯧꯄꯥꯏ ꯌꯦꯛꯅꯕꯅꯤ ꯃꯆꯦꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯄꯥꯝꯕꯣꯝ ꯇꯤꯡꯗꯨꯅ ꯃꯥꯅ ꯋꯥ ꯉꯥꯡꯂꯤ ꯂꯩꯃꯍꯜꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯥꯅ ꯑꯃꯨꯛ ꯍꯥꯏ ꯅꯈꯣꯏ ꯍꯦꯅꯤꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣꯅꯦ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯍꯦꯝꯕ ꯅꯌꯥꯝꯕꯗꯤ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯥ ꯍꯜꯂꯛꯇ꯭ꯔꯤꯕ ꯃꯗꯨꯕꯨ ꯀꯨꯏꯔꯛꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯑꯃꯨꯛ ꯂꯨꯞꯊꯔꯛꯏ ꯃꯆꯥꯅꯨꯄꯤꯗꯤ ꯌꯦꯡꯗꯨꯅ ꯍꯥꯏ ꯕꯦꯝꯃ ꯏꯃꯥꯅ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯀꯝꯗꯧꯁꯤꯒꯦ ꯅꯧꯄꯥ ꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯈꯤꯁꯤ ꯍꯥꯏꯕ꯭ꯔꯥ ꯏꯃꯥ ꯅꯆꯥꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤ ꯍꯩ ꯆꯥꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯅꯦ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯅꯪ ꯆꯥꯛ ꯑꯝꯇ ꯆꯥꯈꯤꯕ ꯅꯠꯇꯦ ꯏꯃꯥ ꯍꯦꯝꯕꯅ ꯍꯥꯏ ꯇꯌꯥ ꯍꯜꯂꯛꯂꯒ ꯄꯨꯟꯅ ꯆꯥꯔꯁꯤꯃ ꯂꯩꯃꯍꯜꯁꯨ ꯐꯝꯊꯔꯛꯏ ꯈꯪꯗ꯭ꯔꯤ ꯇꯧꯔꯤꯁꯦ ꯀꯔꯤꯕꯨ ꯑꯣꯏꯔꯛꯀꯗꯕ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯕ ꯃꯇꯧ ꯑꯃꯅꯤ ꯊꯥꯔꯤꯛꯊꯥ ꯃꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯋꯥꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯅꯕꯨ ꯑꯁꯨꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯍꯥꯏꯗꯣꯛꯏ ꯏꯃꯥ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ ꯅꯆꯥꯗꯤ ꯀꯔꯤꯁꯨ ꯇꯧꯖꯗꯦ ꯀꯔꯝꯅꯗꯤ ꯈꯜꯂꯣꯏ ꯏꯆꯥ ꯅꯤꯉꯣꯜ ꯑꯃꯇꯪ ꯌꯥꯎꯖꯕꯅꯤ ꯅꯪꯁꯤ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯗꯨꯅ ꯃꯐꯝ ꯆꯥꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯀꯌꯥꯗ ꯄꯦꯟꯖꯅ ꯂꯩꯔꯨꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯁꯨꯝꯅ ꯍꯜꯂꯛꯄ ꯏꯃꯥ ꯁꯅꯥꯍꯟꯕꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯃꯟꯗꯦ ꯅꯨꯄꯤ ꯂꯩꯔꯕ ꯃꯥꯅ ꯅꯨꯄꯤ ꯑꯃꯨꯛ ꯀꯣꯏꯗꯅ ꯃꯌꯨꯝꯗꯒ ꯄꯨꯁꯤꯜꯂꯛꯄ ꯍꯦꯝꯕꯅ ꯁꯥꯎꯅꯤꯡꯅ ꯏꯃꯥ ꯏꯕꯥꯏꯅ ꯁꯨꯝꯅ ꯇꯧꯔꯕꯃꯛꯇꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯁꯦ ꯃꯁꯤ ꯌꯥꯝ ꯂꯥꯟꯒꯅꯤꯅꯦ ꯏꯃꯥ 이봉아 이마수 칼리버니 가리 도시게 하이버도 이마수 칼리버니냐 칸드로 레이브는 까나로이데마 다야이도 하나 라기잖아 ngasi디 cepsabi wa makhanani mukpani saw leiraga isigidam kashu tawdabasidi mine khoise pangdabani haina soina haina kinima mukpa nupagi wasi tabada tharik thana ibungo nangbo tamna hainuni je nuppa yamna pendene soidana mabu laman khupni matu lere mana karigi lona nupi koiduna mayumdong pusile nupa ninga me haiduna mana isi bai du sitaba yabra mabu kayamna thongna phami sak
ꯍꯥꯏꯅꯔꯤꯉꯩ ꯅꯤꯡꯊꯦꯝꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯂꯩꯃꯍꯜꯅ ꯍꯥꯏ ꯊꯦꯡꯉꯦꯗ ꯏꯕꯨꯡꯉꯣ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯣ ꯌꯥꯗ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯅꯈ꯭ꯔꯕꯣ ꯏꯃꯥ ꯑꯩꯗꯤ ꯆꯥꯛꯄꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯇꯥꯎꯅ ꯌꯥꯗ꯭ꯔꯗꯨꯅ ꯑꯩꯈꯣꯏꯗ ꯈꯔ ꯆꯥꯁꯤꯜꯂꯛꯏ ꯆꯥꯗ꯭ꯔꯤ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯤ ꯏꯆꯦꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯣ ꯍꯦꯝꯕꯅ ꯗꯌꯥꯏ ꯋꯥ ꯑꯃ ꯈꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯦꯁꯦ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩ ꯑꯩ ꯏꯆꯦꯒꯤ ꯃꯇꯧ ꯁꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯆꯦ ꯃꯧꯄꯥ ꯑꯩꯈꯣꯏꯅ ꯏꯆꯥꯎ ꯆꯥꯎ ꯂꯩꯔꯒ ꯏꯆꯦꯒꯤꯗꯃꯛ ꯀꯩꯁꯨ ꯇꯧꯗꯕ ꯍꯥꯏꯕꯁꯦ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯝꯒꯅꯤ ꯋꯥꯈꯜ ꯋꯥꯔꯛꯄ ꯉꯝꯗꯕ ꯏꯕꯥꯏꯗꯣ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯨꯁꯤ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯝꯂꯤꯕꯅꯤ ꯊꯥꯔꯤꯛ ꯊꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯤ ꯅꯤꯡꯊꯦꯝꯅ ꯏꯕꯥꯏꯒꯤ ꯃꯇꯧ ꯁꯦꯝꯃꯅꯤ ꯏꯆꯦꯅ ꯃꯐꯝꯁꯤ ꯍꯜꯂꯛꯇꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯉꯁꯤꯒ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯕꯅꯤ 6ꯅꯤ ꯁꯨꯔꯕꯁꯤ ꯐꯥꯎꯕꯗ ꯏꯕꯥꯏꯅ ꯏꯆꯦꯕꯨ ꯀꯧꯕ ꯂꯥꯛꯇꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯔꯒ ꯑꯥꯗ ꯅꯨꯡꯉꯥꯏ ꯂꯩꯕ ꯑꯗꯨꯒ ꯏꯆꯦꯅ ꯁꯤꯗ ꯋꯥꯅ ꯀꯞꯇꯨꯅ ꯂꯩꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯥꯕꯨ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯂꯩꯃꯍꯜꯅ ꯍꯩ ꯍꯩ ꯐꯨꯕ ꯆꯩꯕꯒꯤ ꯋꯥꯗꯨ ꯇꯣꯛꯈꯣ ꯃꯗꯨ ꯌꯥꯕ ꯍꯧꯅꯗꯦ ꯀꯔꯤꯒꯤ ꯌꯥꯗꯕꯅꯣ ꯏꯃꯥ ꯃꯥꯅ ꯏꯆꯦꯕꯨꯗꯤ ꯁꯥ ꯁꯟ ꯑꯗꯨꯝ ꯐꯨꯕ ꯌꯥꯔꯒ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯒꯤ ꯃꯥꯕꯨ ꯐꯨꯕ ꯌꯥꯔꯣꯏ ꯂꯝ ꯍꯦꯜꯂꯕꯗꯤ ꯋꯥꯔꯛꯄ ꯇꯥꯕꯅꯤ ꯍꯦꯝꯕꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯠꯇꯦ ꯏꯃꯥ ꯏꯃꯥꯕꯨ ꯏꯆꯦꯒꯤꯗꯃꯛꯇ ꯂꯃꯟ ꯀꯔꯤꯁꯨ ꯈꯨꯝꯅꯤꯡꯗꯕ꯭ꯔꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛꯇꯣ ꯅꯆꯦ ꯑꯁꯤꯕꯨ ꯂꯧꯔꯤꯕ ꯅꯆꯦꯁꯤꯒꯤ ꯅꯨꯄꯥ ꯅꯕꯥꯏꯅꯤꯅꯦ ꯏꯕꯥꯏ ꯑꯃ ꯑꯣꯏꯔꯒ ꯏꯕꯥꯏ ꯑꯃꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯂꯛꯇ꯭ꯔꯕꯗꯤ ꯋꯥꯔꯛꯄ ꯇꯥꯕꯅꯤ ꯃꯌꯥꯝꯕꯗꯤ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯗꯌꯥꯏ ꯃꯥ ꯃꯤꯌꯥꯝꯁꯤꯗꯤ ꯍꯌꯦꯡ ꯆꯠꯁꯤ ꯑꯗꯨꯒ ꯃꯥꯕꯨ ꯇꯞꯇꯥ ꯃꯈꯩ ꯐꯨꯔꯨꯁꯤ ꯊꯥꯔꯤꯛ ꯊꯥ ꯃꯥꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯅꯤꯁꯨ ꯌꯥꯝꯅ ꯐꯤꯡꯉꯤ ꯍꯥꯏꯕ ꯈꯪꯏ ꯁꯣꯏꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯧꯄꯥ ꯅꯨꯄꯥ ꯑꯅꯤꯒꯤ ꯃꯄꯨꯛꯅꯤꯡꯕꯨ ꯐꯥꯊꯅꯕ ꯃꯥꯅ ꯍꯣꯠꯅꯩ ꯅꯤꯡꯊꯦꯝ ꯍꯦꯝꯕ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅꯤ ꯏꯆꯦꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯧꯒꯅꯨ ꯃꯁꯦ ꯏꯆꯦꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯏꯆꯦ ꯀꯅꯥꯗꯁꯨ ꯀꯔꯤꯁꯨ ꯁꯥꯎꯕ ꯂꯩꯇꯦ ꯏꯆꯦ ꯂꯩꯃꯍꯜꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯇꯤꯟꯁꯤꯟꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯌꯥꯔꯦꯁꯦ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛ ꯑꯣꯏꯅ ꯆꯥꯎꯔꯁꯤ ꯏꯃꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯤꯡꯊꯦꯝꯅ ꯑꯩꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤ ꯏꯃꯥ ꯍꯩ ꯆꯥꯅꯤꯡꯗꯕ ꯌꯥꯔꯣꯏ ꯅꯆꯦꯒ ꯄꯨꯟꯅꯅꯦ ꯈꯔ ꯆꯥꯔꯔꯣ ꯊꯥꯔꯤꯛ ꯊꯥꯁꯨ ꯆꯥꯛ ꯑꯝꯇ ꯆꯥꯅꯤꯡꯕꯖꯥꯠ ꯅꯠꯇꯦ ꯃꯃꯥꯅ ꯑꯗꯨꯝꯅ ꯀꯟꯅ ꯍꯥꯏꯔꯕꯗꯨꯗꯗꯤ ꯍꯧꯒꯠꯂꯤ ꯃꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯀꯟꯕꯤ ꯑꯔꯨꯕꯤꯒ ꯆꯥꯏꯕꯤꯒꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯣ ꯏꯃꯥꯕꯣꯛ ꯂꯩꯃꯍꯜꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯔꯤꯛ ꯊꯥꯗꯣ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯗꯅ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯏꯕꯦꯝꯃ ꯊꯥꯔꯤꯛ ꯊꯥ ꯂꯩꯁꯥꯔꯤꯉꯩꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯅꯤꯗꯣ ꯍꯥꯏꯗꯅ ꯃꯃꯥꯏꯒ ꯌꯥꯝ ꯍꯥꯏꯒꯠꯈꯤꯕꯅꯤ ꯏꯃꯥꯕꯣꯛꯅꯒ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯧꯅ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯅꯤꯁꯨ ꯂꯩꯇꯦ ꯀꯥꯏꯗꯅ ꯍꯥꯏꯈ꯭ꯔꯤ ꯄꯣꯠꯅꯤ ꯑꯔꯨꯕꯤꯅ ꯅꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯐꯖꯔꯦꯕ ꯌꯥꯝ ꯐꯖꯔꯦꯕ ꯑꯉꯧꯕ ꯃꯃꯥꯏꯗꯨꯗꯅꯦ ꯑꯃꯨꯕ ꯃꯩꯇꯥꯅ ꯌꯦꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯔꯦ ꯍꯜꯂꯛꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯦꯕ ꯑꯣꯏꯔꯕꯅꯦ ꯍꯜꯂꯛꯄꯤꯅꯤ ꯃꯍꯥꯛ ꯍꯜꯂꯛꯄꯤ ꯀꯥꯟꯅꯗꯦ ꯅꯨꯄꯤ ꯍꯣꯔꯦꯟꯗꯤ ꯃꯈꯣꯏꯗ ꯆꯠꯂꯒꯅꯦ ꯈꯠꯅꯕ ꯑꯗꯨꯝ ꯍꯧꯔꯨꯁꯤꯅꯤ ꯌꯥꯏꯌꯦ ꯍꯧꯔꯨꯁꯤ ꯃꯈꯣꯏꯗꯧꯗꯣ ꯊꯦꯛꯀꯗ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯒ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯊꯥꯔꯤꯛ ꯊꯥ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯃꯄꯨꯔꯣꯏꯕꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯄꯨꯁꯤꯜꯂꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯄꯨꯔꯣꯏꯕꯗꯨ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯨ ꯍꯜꯂꯛꯂꯝꯗꯦ ꯌꯨꯝꯗꯨꯗ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯖꯕꯅꯤ ꯊꯥꯔꯤꯛ ꯊꯥ ꯆꯥꯛꯁꯨ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯃꯍꯥꯛ ꯉꯥꯏ ꯃꯈꯣꯏ ꯇꯥꯆꯧꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯝꯂꯤ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯜꯂꯛꯄꯅꯤ ꯃꯥꯕꯨ ꯀꯩꯗꯧꯕ ꯌꯥꯎꯈ꯭ꯔꯕꯖꯥꯠꯅꯣ ꯂꯦꯞꯇꯨꯅ ꯉꯥꯏꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯥꯔꯩꯗꯨꯗ ꯐꯝꯊꯗꯨꯅ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕꯕꯨ ꯉꯥꯏ ꯐꯅ ꯀꯨꯏꯅ ꯂꯥꯛꯇꯦ ꯐꯅ ꯀꯨꯏꯅ ꯃꯍꯥꯛꯁꯨ ꯉꯥꯏꯔꯦ ꯑꯁꯨꯝꯅ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕ ꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯕꯒꯨꯝꯅ ꯎꯔꯛꯏ ꯃꯗꯨꯗ ꯊꯥꯔꯤꯛ ꯊꯥ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ ꯁꯤꯡꯏ ꯏꯉꯛꯉꯛꯅ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯂꯩ ꯁꯅꯥꯍꯟꯕꯅ ꯀꯦꯊꯕꯤꯕꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯏ ꯊꯥꯔꯤꯛ ꯊꯥ ꯂꯩꯔꯤꯕꯗꯨ ꯎꯏ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ ꯀꯦꯊꯕꯤꯗ ꯌꯦꯡꯗꯨꯅ ꯃꯥꯅ ꯍꯥꯏ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯌꯧꯔꯦ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯅꯨꯄꯤꯗꯨ ꯀꯨꯆꯨ ꯉꯧꯔꯞ ꯇꯧꯏ ꯇꯨꯡꯒꯤ ꯂꯨꯇꯣꯟ ꯇꯥꯕ ꯁꯝꯂꯥꯡꯗꯨ ꯏꯈꯣꯏ ꯈꯣꯏ ꯌꯦꯡꯕꯗ ꯃꯃꯥꯏ ꯃꯃꯤꯠ ꯄꯪꯅ ꯎꯗꯦ ꯊꯥꯔꯤꯛ ꯊꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯉꯛꯅ ꯌꯦꯡꯏ ꯅꯍꯥꯟꯈꯩꯗꯤ ꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯕꯨ ꯍꯥꯟꯅ ꯍꯦꯛꯇ ꯀꯧꯔꯕꯅꯤ ꯁꯅꯥꯍꯟꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯪꯒꯣꯜꯗ ꯀꯥꯈꯠꯂꯤ ꯊꯥꯔꯤꯛ ꯊꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯃꯈꯣꯏ ꯇꯥꯆꯧ ꯋꯥꯍꯩꯁꯤꯗ ꯁꯅꯥꯍꯟꯕ ꯃꯥꯒꯤ ꯊꯥꯡꯂꯝꯕ ꯃꯈꯣꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯊꯥꯔꯤꯛ ꯊꯥ
ꯈꯪꯍꯧꯗꯅ ꯃꯤꯠꯇꯒꯤ ꯄꯤ ꯁꯦꯡꯊꯔꯛꯏ ꯃꯈꯣꯜꯗꯨ ꯇꯥꯅꯤꯛꯅ ꯃꯥꯅ ꯍꯥꯏ ꯅꯪꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯃꯥꯡꯗ ꯅꯪꯅ ꯎꯠꯂꯤꯕ ꯃꯇꯧꯁꯤꯕꯨ ꯀꯔꯤꯅꯣ ꯁꯅꯥꯍꯟꯕ ꯇꯥꯗꯕ ꯁꯥꯗꯨꯅ ꯃꯈꯣꯡ ꯈꯣꯡꯀꯥꯞ ꯑꯃ ꯑꯃꯨꯛ ꯊꯥꯡꯕ ꯍꯧꯏ ꯊꯃꯣꯏ ꯀꯥꯏꯔꯕꯤ ꯊꯥꯔꯤꯛ ꯊꯥꯅ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯅꯣ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯁꯤꯕꯨ ꯀꯅꯥꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ ꯑꯩ ꯀꯔꯝꯅ ꯌꯦꯡꯉꯨ ꯍꯥꯏꯕꯅꯣꯅꯦ ꯍꯥꯏꯔꯒ ꯃꯪꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯪꯉꯤ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏ ꯀꯦꯊꯕꯤ ꯃꯃꯤꯠ ꯃꯅꯥ ꯐꯂꯞ ꯐꯂꯞ ꯌꯦꯡꯉꯤ ꯁꯅꯥꯍꯟꯕꯅ ꯈꯨꯝꯃꯤ ꯅꯪꯅ ꯈꯜꯂꯤꯕꯗ ꯆꯨꯝꯕꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯃꯇꯧ ꯑꯃꯗ ꯍꯥ ꯀꯦꯊꯕꯤꯅ ꯃꯈꯣꯜꯗꯨ ꯌꯥꯝꯅ ꯋꯥꯎꯅ ꯈꯨꯝꯃꯤ ꯑꯩꯁꯦ ꯃꯥꯅ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯕ ꯍꯦꯟꯅ ꯍꯦꯟꯅ ꯊꯥꯔꯤꯛ ꯊꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯔꯦ ꯃꯄꯨꯔꯣꯏꯕꯗ ꯀꯟꯅ ꯍꯥꯏꯔꯤ ꯃꯈꯣꯏ ꯇꯥꯆꯧ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧꯁꯤꯕꯨ ꯀꯔꯤꯅꯣ ꯅꯨꯄꯤꯁꯤ ꯃꯌꯨꯝꯗ ꯊꯤꯟꯗꯣꯛꯂꯨꯁꯣꯕ ꯍꯦ ꯀꯩ ꯋꯥꯉꯥꯡꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯏꯁ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯗꯣꯛꯂꯨꯁꯣ ꯀꯥꯏꯅ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕꯤ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯈꯪꯉꯨ ꯅꯪ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯑꯩ ꯋꯥꯔꯦ ꯁꯅꯥꯍꯟꯕ ꯍꯣꯏ ꯃꯩ ꯍꯥꯏꯗ ꯏꯃꯨꯡꯗ ꯆꯪꯉꯤ ꯀꯦꯊꯕꯤꯅ ꯍꯥꯏ ꯊꯣꯡ ꯀꯥꯏꯁꯦ ꯆꯦꯠꯅ ꯂꯣꯟꯁꯤꯟꯁꯤ ꯍꯥꯏꯔꯒ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯂꯣꯟꯁꯤꯜꯂꯤ ꯊꯥꯔꯤꯛ ꯊꯥ ꯃꯈꯨꯠꯇꯨꯅ ꯊꯣꯡꯄꯥꯛꯇꯨꯗ ꯌꯩꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏ ꯃꯈꯣꯏ ꯇꯥꯆꯧ ꯁꯦ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯑꯣ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯑꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯌꯣ ꯍꯥꯏꯕꯅꯣ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯪꯒꯤ ꯉꯛꯁꯝꯗ ꯑꯉꯧꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯆꯈꯤꯕꯤ ꯑꯩꯕꯨ ꯅꯪꯅ ꯃꯤꯔꯥꯏꯒꯤ ꯍꯥꯏꯅ ꯈꯜꯂꯕ꯭ꯔꯅꯦ ꯃꯈꯣꯏ ꯇꯥꯆꯧ ꯃꯍꯥꯛ ꯀꯞꯂꯦ ꯃꯥꯂꯦꯝ ꯂꯩ ꯑꯗꯨꯗ ꯇꯨꯊꯗꯨꯅ ꯃꯍꯥꯛ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯦ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯃꯥꯒꯤꯅ ꯍꯥꯏꯅ ꯂꯩꯔꯕ ꯃꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯗꯨꯅ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯄꯗ ꯅꯣꯛꯅ ꯌꯦꯡꯕ ꯉꯝꯒꯅꯤ ꯃꯆꯦꯠ ꯇꯥꯅ ꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯔꯦ ꯑꯁꯨꯛ ꯋꯥꯕ ꯆꯩꯅ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯃꯁꯤꯔꯣ ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏꯒꯤ ꯁꯥꯖꯠ ꯆꯤꯟꯕꯥꯎꯗ ꯈꯣꯏꯍꯤ ꯇꯩꯕ ꯁꯥꯖꯠ ꯑꯃ ꯂꯤꯆꯠ ꯑꯃ ꯅꯨꯄꯤ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯒꯦ ꯃꯈꯣꯏ ꯇꯥꯆꯧ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯑꯣ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯑꯣ ꯃꯈꯣꯏ ꯇꯥꯆꯧ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯑꯣ ꯃꯥꯅ ꯀꯟꯅ ꯇꯦꯡꯊꯥꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯏꯃꯨꯡ ꯑꯗꯨꯗ ꯁꯅꯥꯍꯟꯕꯒ ꯀꯦꯊꯕꯤꯒ ꯅꯣꯛꯅꯣꯛꯇꯨꯅ ꯐꯝꯂꯤ ꯀꯦꯊꯕꯤꯅ ꯍꯥꯏ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯖꯕꯗꯣ ꯅꯪꯅ ꯊꯨꯡꯍꯟꯕꯤꯔꯤ ꯃꯈꯣꯏ ꯇꯥꯆꯧ ꯑꯩꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯄꯣꯛ ꯁꯤꯕꯒꯤ ꯂꯦꯡꯗꯅ ꯑꯗꯨꯝ ꯊꯝꯕꯤꯌꯨꯀꯣ ꯊꯝꯒꯅꯤ ꯅꯪꯕꯨ ꯏꯊꯥꯗꯨꯅ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯤ ꯑꯗꯣ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯀꯃꯥꯏ ꯇꯧꯕ ꯑꯩꯗꯤ ꯂꯣꯛ ꯑꯃꯗ ꯀꯩ ꯑꯅꯤ ꯀꯨꯟꯕꯗꯤ ꯉꯝꯂꯣꯏꯀꯣ ꯅꯪꯅꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯗꯨꯅꯦꯕ ꯃꯥꯅ ꯃꯤꯅꯥꯏ ꯑꯣꯏꯔꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯧꯍꯟꯕ ꯌꯥꯔꯅꯤꯀꯣ ꯃꯥꯅ ꯂꯣꯏꯅ ꯇꯧꯗꯣꯏꯅꯤ ꯅꯪꯒꯤ ꯐꯤꯔꯣꯜ ꯁꯨꯒꯗꯕ ꯂꯩꯔꯕꯁꯨ ꯃꯉꯣꯟꯗ ꯍꯥꯏꯌꯣ ꯃꯥꯕꯨ ꯁꯨꯍꯜꯂꯣ ꯍꯩ ꯅꯪꯅꯦ ꯆꯥꯛ ꯏꯟꯁꯥꯡꯒ ꯊꯣꯡꯕ ꯑꯝꯇ ꯌꯥꯗꯦꯀꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯧꯍꯜꯂꯣ ꯅꯪꯗꯤ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ ꯁꯅꯥꯍꯟꯕꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯀꯦꯊꯕꯤꯗꯤ ꯃꯃꯣꯟ ꯅꯣꯛꯆꯔꯤ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯈꯜꯂꯦꯅꯦ ꯊꯝꯗꯣꯏꯅꯤ ꯊꯝꯒꯅꯤ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯃꯄꯥꯜꯗꯅ ꯊꯥꯔꯤꯛ ꯊꯥ ꯃꯊꯃꯣꯏ ꯁꯣꯛꯅ ꯄꯦꯟꯅ ꯀꯞꯂꯤ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯂꯩ ꯃꯍꯜꯅ ꯍꯦꯛ ꯎꯔꯨꯏ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯕꯦꯝꯃ ꯅꯪꯕꯨ ꯑꯗꯨꯝꯅ ꯎꯡꯗꯨꯅ ꯀꯞꯂꯒ ꯂꯩꯔꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯅꯦ ꯏꯃꯥ ꯑꯩ ꯀꯞꯇꯦ ꯀꯞꯇꯕ ꯑꯃꯨꯛ ꯁꯥꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯅꯦ ꯏꯆꯥꯕꯨ ꯏꯃꯥ ꯋꯥꯈꯜꯗꯣ ꯈꯔ ꯆꯥꯎꯊꯣꯛꯄ ꯇꯝꯃꯨꯅꯤ ꯅꯪꯕꯨ ꯀꯔꯝꯅꯅꯣ ꯅꯆꯥꯏꯅ ꯐꯤꯕꯝꯁꯤꯗ ꯋꯥꯈꯜ ꯑꯃꯨꯛ ꯆꯥꯎꯊꯣꯛꯂꯨꯒꯗꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯒꯅꯤꯀꯣ ꯏꯃꯥ ꯑꯗꯨꯒ ꯉꯁꯤꯗ ꯃꯤꯠꯂꯨ ꯄꯤꯔꯛ ꯑꯁꯤ ꯀꯪꯗꯅ ꯂꯦꯜꯂꯤꯕ ꯂꯥꯟꯗꯕ ꯏꯁꯥꯅ ꯀꯔꯤꯒꯤ ꯑꯋꯥꯕ ꯑꯣꯏꯒꯅꯤ
ꯕꯦꯝꯃ ꯏꯆꯥ ꯂꯥꯟꯅꯦ ꯁꯅꯥꯍꯟꯕꯅ ꯅꯪꯕꯨ ꯁꯣꯏꯗ ꯅꯨꯡꯁꯤꯔꯛꯈꯤꯅꯤ ꯊꯥꯖꯗ꯭ꯔꯦ ꯃꯗꯨ ꯅꯆꯥ ꯊꯥꯖꯗ꯭ꯔꯦ ꯃꯗꯨ ꯊꯥꯖꯗ꯭ꯔꯦꯅꯦ ꯏꯃꯥ ꯑꯉꯥꯎꯕ ꯀꯧꯔꯦꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯎꯗꯨꯅ ꯆꯣꯡꯕ ꯌꯥꯒꯅꯤ ꯃꯥꯕꯨ ꯂꯥꯛꯄ ꯉꯝꯕ ꯁꯣꯏꯗ ꯂꯥꯛꯈꯤꯅꯤ ꯕꯦꯝꯃ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯅꯦ ꯑꯁꯨꯛ ꯋꯥꯕ ꯃꯩꯁꯥ ꯏꯃꯥ ꯅꯆꯥꯁꯦ ꯍꯧꯖꯤꯛꯇꯤ ꯍꯜꯂꯛꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯀꯣ ꯅꯆꯥꯁꯦ ꯍꯜꯂꯛꯄꯤꯅꯤꯀꯣ ꯏꯃꯥ ꯕꯦꯝꯃ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏꯗꯣ ꯑꯗꯨꯝꯅ ꯅꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯅꯪ ꯅꯨꯄꯤꯅꯤ ꯑꯈꯥꯡ ꯀꯜꯂꯨ ꯋꯥꯛꯆꯤꯡꯒꯤ ꯎꯂꯦꯟꯗ ꯌꯩꯔꯐꯥꯎ ꯈꯪꯖꯈꯤꯕꯅꯤ ꯏꯃꯥ ꯊꯧꯅꯥ ꯐꯅ ꯑꯗꯨꯕꯨ ꯏꯃꯥ ꯉꯁꯤꯗꯤ ꯅꯆꯥ ꯈꯥꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜꯗꯣ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯌꯦꯡꯉꯣꯏ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒ ꯅꯁꯥꯗꯣ ꯍꯦꯟꯅ ꯁꯣꯛꯅꯕꯅꯤ ꯏꯆꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯐꯔꯦꯁꯦ ꯏꯃꯥꯁꯦ ꯅꯅꯦ ꯇꯨꯃꯤ ꯍꯣꯏ ꯐꯥꯎꯗꯪ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯅꯪꯅꯦ ꯎꯪꯂꯒꯅꯨꯀꯣ ꯏꯃꯥꯅꯦ ꯐꯠ ꯑꯃꯨꯛꯇ ꯆꯠꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯡꯂꯣꯝꯗ ꯊꯣꯛꯈꯤ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯅꯤ ꯃꯍꯥꯛꯅ ꯍꯦꯟꯅ ꯋꯥꯔꯤꯕꯅꯤ ꯃꯆꯥꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯅ ꯃꯥꯁꯨ ꯋꯥꯈꯜ ꯀꯌꯥꯃ ꯈꯜꯂꯤꯕꯅꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯍꯥꯛ ꯆꯨꯝꯗ꯭ꯔꯤꯡꯊꯣꯛꯈ꯭ꯔꯤ ꯊꯥꯔꯤꯛꯊꯥ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩꯍꯧꯏ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯞꯆꯩ ꯈꯜꯂꯨꯔꯒ ꯃꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯋꯥꯖꯩ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯁꯤ ꯌꯥꯝꯅ ꯇꯣꯜꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯖꯔꯤ ꯊꯣꯡꯒꯥꯜꯗ ꯑꯔꯣꯏꯕꯤꯒ ꯆꯥꯏꯕꯤꯒ ꯆꯪꯂꯛꯏ ꯃꯈꯣꯏ ꯑꯅꯤ ꯊꯑꯣꯏꯅ ꯍꯧꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯊꯣꯡꯒꯥꯜꯗꯨꯗ ꯆꯪꯅ ꯃꯈꯣꯏ ꯑꯅꯤ ꯅꯥꯁꯣꯟ ꯄꯤꯛꯅ ꯁꯨꯝꯅ ꯍꯥꯏꯅꯩ ꯑꯔꯣꯏꯕꯤꯅ ꯌꯨꯝꯂꯣꯝꯗ ꯃꯃꯤꯠꯇꯨꯅ ꯐꯂꯞ ꯌꯦꯡꯗꯨꯅ ꯍꯥꯏ ꯆꯥꯏꯕꯤ ꯀꯅꯥꯝꯇꯕꯨ ꯂꯩꯕ ꯎꯗꯦꯅ ꯇꯧꯔꯤꯁꯦ ꯂꯩꯔꯝꯒꯅꯤ ꯀꯩꯅꯣ ꯍꯜꯂꯛꯄꯤꯅꯕꯨ ꯂꯩꯀꯥꯏ ꯄꯪꯀꯣꯏ ꯀꯣꯏꯒꯗ꯭ꯔꯣ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯛꯇꯥ ꯌꯥꯝ ꯅꯨꯡꯁꯤꯈꯤꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯄꯥꯝꯁꯤꯗ ꯃꯍꯥꯛ ꯍꯜꯂꯛꯇꯨ ꯂꯩꯔꯦꯗꯅ ꯍꯩ ꯑꯩꯈꯣꯏꯅꯤ ꯇꯧꯗꯣꯏꯁꯦ ꯃꯥꯒꯤ ꯃꯕꯨꯛ ꯊꯤꯠꯀꯗꯕ ꯋꯥ ꯉꯥꯛꯇꯅꯤꯀꯣ ꯉꯥꯡꯗꯣꯏꯁꯦ ꯏꯃꯥꯕꯣꯛꯇꯤ ꯑꯁꯣꯝꯗ ꯆꯠꯈꯤ ꯃꯥꯁꯨ ꯂꯩꯇꯕꯅꯤꯅ ꯍꯦꯛꯇ ꯈꯠꯅꯕꯁꯦ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯍꯧꯖꯤꯟꯕ ꯌꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯍꯦꯛꯇ ꯍꯧꯖꯤꯟꯒꯗꯕꯅꯤ ꯃꯈꯣꯏ ꯒꯨꯝꯕꯤꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤꯗ ꯎꯁꯤꯠꯀꯅꯤ ꯎꯁꯤꯠꯐꯝ ꯊꯣꯛꯇꯦꯕ ꯃꯊꯧ ꯏꯔꯩ ꯂꯩꯇꯕ ꯁꯥꯗꯨꯅ ꯊꯑꯣꯏꯅꯃꯛꯀꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯥꯔꯤꯛꯊꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯌꯨꯝꯒꯤ ꯃꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯆꯥꯏꯕꯤꯅ ꯀꯧꯏ ꯊꯥꯔꯤꯛꯊꯥ ꯍꯣ ꯊꯥꯔꯤꯛꯊꯥ ꯅꯪꯕꯨ ꯂꯩꯕ꯭ꯔꯣ ꯏꯅꯝꯃ ꯈꯣꯏ ꯂꯥꯛꯏꯌꯦ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯑꯔꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏ ꯀꯧꯔꯤ ꯀꯥꯏꯁꯦ ꯑꯃꯠꯇ ꯇꯥꯗꯕ꯭ꯔꯥ ꯀꯔꯤꯅꯣ ꯊꯣꯛꯂꯛꯇꯦꯌꯦ ꯅꯪꯕꯨ ꯑꯗꯨꯅꯤꯅꯦ ꯑꯔꯨꯕꯤꯅ ꯍꯥꯏꯐꯦꯠ ꯅꯥꯀꯜ ꯑꯗꯣꯝꯗ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯌꯦꯡꯏ ꯃꯗꯨꯗ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯨꯗ ꯊꯥꯔꯤꯛꯊꯥꯅ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯏ ꯃꯥꯅ ꯍꯥꯏ ꯅꯨꯄꯤ ꯊꯥꯔꯤꯛꯊꯥꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤꯅꯦ ꯍꯥ ꯑꯩꯈꯣꯏꯅꯗꯤ ꯃꯥꯕꯨ ꯁꯣꯝꯗ ꯀꯟꯅ ꯀꯧꯔꯤ ꯂꯥꯎꯍꯩ ꯑꯁꯤ ꯂꯩꯔꯤ ꯆꯪꯁꯤꯟꯁꯤ ꯆꯪꯉꯨ ꯃꯈꯣꯏ ꯑꯅꯤ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯉꯤ ꯑꯔꯨꯕꯤꯅ ꯍꯥꯏ ꯊꯥꯔꯤꯛꯊꯥ ꯅꯪꯕꯨ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯁꯤꯗ ꯀꯩꯗꯧꯔꯤꯅꯣꯅꯦ ꯊꯥꯔꯤꯛꯊꯥꯁꯨ ꯃꯅꯝ ꯑꯅꯤ ꯂꯥꯛꯄꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯨ ꯇꯣꯛꯇꯨꯅ ꯏꯅꯝꯃ ꯁꯨꯝ ꯐꯝꯂꯝꯃꯤꯅꯤ ꯏꯅꯝꯃ ꯑꯅꯤꯕꯨ ꯀꯗꯣꯝꯗꯅꯣ ꯅꯈꯣꯏꯗ ꯂꯥꯛꯏꯅꯤ ꯅꯪꯒ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯊꯑꯣꯏꯅ ꯂꯥꯛꯏꯕ ꯑꯩꯒ ꯎꯅꯕ ꯍꯥꯏꯕ ꯀꯔꯤ ꯂꯩꯒꯦ ꯏꯅꯝꯃ ꯃꯄꯥꯟꯗ ꯐꯤꯗꯥꯗ ꯑꯣꯏꯅ ꯐꯝꯂꯨꯁꯤ ꯌꯥꯔꯅꯤꯗ ꯁꯤꯗ ꯑꯣꯏꯅ ꯁꯨꯝ ꯐꯝꯂꯒꯦ ꯁꯤꯅ ꯏꯪꯁꯨ ꯏꯪꯉꯤ ꯆꯤꯛꯁꯨ ꯆꯤꯛꯏ ꯋꯥꯔꯤ ꯁꯥꯕꯗ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯗꯤ ꯏꯅꯝꯃ ꯑꯩ ꯐꯤꯗꯥ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ ꯌꯥꯔꯅꯤ ꯍꯥꯏꯕ ꯊꯥꯔꯤꯛꯊꯥ ꯏꯅꯝꯃꯈꯣꯏ ꯁꯤꯗ ꯁꯨꯝ ꯐꯝꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯊꯥꯔꯤꯛꯊꯥꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯐꯝꯊꯩ ꯆꯥꯏꯕꯤꯅ ꯊꯥꯔꯤꯛꯊꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯨꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏ ꯅꯠꯇꯦ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ ꯀꯨꯆꯨ ꯀꯨꯃꯦꯟ ꯀꯥꯏꯗꯣ ꯏꯊꯣꯛ ꯑꯃ ꯊꯣꯛꯇꯕꯒꯨꯝꯅ ꯇꯧꯏꯗ ꯏꯅꯝꯃ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯠꯇꯦ ꯊꯥꯔꯤꯛꯊꯥ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯏꯅꯝꯃ ꯀꯔꯤꯕꯨꯅꯣ ꯅꯪꯒꯤ ꯄꯥꯎ ꯁꯅꯥꯍꯟꯕꯗꯣ ꯅꯨꯄꯤ ꯑꯃ ꯊꯤꯔꯦ ꯍꯥꯏꯕꯒꯨꯝ ꯏꯅꯝꯃ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯌꯥꯝꯅ ꯊꯤꯔꯦ ꯑꯁꯨꯝꯅ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯑꯩꯒꯤ ꯂꯥꯏꯕꯛꯄꯨ ꯁꯦꯝꯕꯤꯔꯝꯃꯤ ꯑꯗꯨꯗꯤ ꯅꯪ ꯅꯄꯥꯝꯁꯤꯗ ꯍꯜꯂꯛꯇꯨꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯕꯅꯤꯅꯦ ꯏꯅꯝꯃ ꯂꯩꯕ ꯇꯥꯔꯦ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯃ ꯌꯨꯝꯗꯨꯗ ꯏꯆꯥꯎ ꯆꯥꯎ ꯂꯩ ꯍꯥꯏꯕ ꯈꯪꯂꯃꯛꯇꯗ ꯂꯥꯛꯀꯅꯤꯗꯣ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯣ ꯃꯁꯝꯗꯣ ꯅꯈꯨꯗꯥꯡꯅ ꯌꯦꯠꯇꯨꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯏꯅꯝꯃ ꯑꯔꯨꯕꯤꯅ ꯍꯦ ꯑꯩꯉꯣꯟꯗꯒ ꯑꯣꯏꯔꯝꯃꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯕ ꯅꯨꯄꯥꯗꯕꯨ ꯉꯝꯃꯤꯗ ꯑꯣꯟꯊꯣꯛꯅ ꯏꯅꯝꯃ ꯁꯤꯒꯤ ꯋꯥꯁꯤ ꯌꯥꯔꯦꯗ
inamani na lakpabu akhoi ani laklibase sigidamaktanine nanga sigi matangda wari khara sananingba asumna gaijilakpasin tharikta masado khara makhai daina zatri arubina kusi kotuna wa hai bhaure khangde da tharikta nana makhoina ikaijabasidi halakpi mingthol phangbasini aidi masigi mingthol sia othoni kaijakre mina ubada tinga sinhariba imai ngamjaroida ai chaibinam kari da bu phajabam leibagini arubi ai wadi masi nupi ma masana ohenjabani angauba kundu parengna sakhi oiduna ai punsigi khongloini haiduna puna khong thaminaraba nupa amana atopa nupi ma mukoirak bhaibase ahanba nupi dugi asoibani mana yamna soi kona lakpa nupi duda tainaruba yaba natte arubina mu makha samthare aikhoidi sak fajarabani do haidana napal kam yoising asinasu asigum wathoksia nangba mahelida chaibi masigi hairabadi nang aina sakusu thina poklamliba sinabu hena phabajani da natrane mani haina ba leidana sak phasi haina napal tawbudo laithok amukta sami haidana hainai phajaba saktam do minaga yamna pamnabado laithok amana samhanba ngamdrabasu mingset amana lekha tana singthabadi yaidana halakpi haiba mingthol ho sak phana phajasano sisi halakpi bu oiraba mabu ubada adum tinsia sinadoiba tu sumaina asiyarga thawoina tharik taromda mamai unsinduna matin adu sili aduk hakpa makhoigi mataw aduda tumina leiramba tharik thana hai inamani na ngangbiriba tawbiri mongsibu kari nakhoigi mitta ai sibu kari hoina ubage mamin ani lakthokduna muna yengduna hai nangbu kanano ne hoi bema nang sumaina halaktu leibase khulei kaise mingjat thinabani kai kandage adugi saruk nupi tho oibema aina sumna leijabasida ina mokhoida kayamuk yamne kairabage aina ina mokhoigi kari kainaba thabak tawkrabage aima nang madu nasana khangjaji boire hoi bema napam halaktu leiribase namai mapalibudubu nangmai kaidro asigumba laibak thiribe miyoi amada makoina asumna ngangsaklibasidi tasengni yamne henmalli wakhal yaudaba mi ama oiduna makoina ngangningliba dudabu leitona saru pande haibagi matagumna ngangsakli tarik thamadi hanlagi mapukningdu nusidu leiringai aduda makoinaga adumna haijilakpaduda sauningba masu phaurakli arubina hai ada ngamna ba dum leijarubu yadro kanani yengningne haidana sida laktu leirino nagal adomda hemba sumjing leptuna mamituna khana yengduna yamna sauningna makoina masida ngangsakliba singdu tari chaibina mu makha taduna hai bema nangi maramda lekai gi mi ama tapazana ngangnadrabani nangne nakhoi thongal wangma lana thoklakan lambi lamkhangda thengnabada mangol su oi hemba maseda makhoi anina ngangsaklibadubu manakong anina taba ngamdraduna asumna khonjel kanna hai itai manina nganglibadubu kari aigi iseda hari saklibadubu kari asumna larokpasida makhoi ahum mamai loina leithoraktuna yengi Saibiga arubiga hembagi saurangna matawdu ubada masado ithak ama thakali hembana makha taduna hai nakhoina aigi seda nganglibdu kai isegi damak mokpai khoi le hebse takoi khangdabra ha takoi khangdabra migi mayum sida thoina laktuna adugu wahaiba idema takoi shunu pini ngasi aigi segi mafamda tariba wabase itai manigi mafamda takoi gi nafamda tarabdi takoi nugai gadra asumna hairakpasida arubina hai he kaino akhoi kari tawbagi nangina se sigumna halakpi oidoiba mapok tare lakta sunya halakpi kaina haiba dubadi ai suoi saroi khoi migi mayum se laknaga khatna bahuriba is nasi halakpi leire kaina nangisia wazaw ka nganglibro hoi bungo namai du bi kayunya halakpi haiba sigi phajafam kaisu leiba nate hemba hena sauningna makoldu wangkhali maduda saibina is angang mana makol khonjirang wangkhatana tawi nangisia akhoi phuge siro phuro ne ngamladi phuro tarik thana mawpabu khamjina bu honai ibungo toklo nangna nganglibu du kari je nopa ayema isau song lei ngai da iseda mim tu usidana ngang masak bayaroi masida saibina ho haide nasiese halakpi tarik tha magi thamoidu khangma ngamdradun asumna hai ngasi namanina
ꯑꯩꯕꯨ ꯑꯁꯤ ꯌꯧꯅ ꯏꯀꯥꯏꯕ ꯄꯤꯕ ꯑꯁꯤ ꯌꯧꯅ ꯑꯩꯕꯨ ꯇꯥꯊꯤꯅ ꯍꯥꯏꯕ ꯏꯅꯝꯃ ꯅꯈꯣꯏ ꯑꯅꯤꯁꯨ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯑꯋꯥꯕꯁꯦ ꯐꯪꯕ ꯑꯣꯏꯌꯨꯀꯣ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯁꯤꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯅ ꯅꯈꯣꯏꯗ ꯁꯥꯞ ꯇꯧꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗ ꯍꯩꯃꯥ ꯃꯇꯥ ꯑꯃꯅꯤ ꯁꯤꯗꯤ ꯏꯁ ꯑꯩꯈꯣꯏꯕꯨ ꯃꯥꯗꯧꯅ ꯇꯧꯔꯣ ꯀꯥꯏꯅ ꯍꯦꯍꯜꯂꯛꯄꯤ ꯅꯪꯗꯧꯅ ꯑꯩꯈꯣꯏꯗꯤ ꯇꯧꯖꯔꯣꯏꯅꯦ ꯃꯤꯅ ꯉꯥꯡꯂꯤꯕꯁꯦ ꯃꯃꯥꯏꯁꯤ ꯏꯀꯥꯏꯒꯤꯗꯤ ꯂꯩꯇꯦ ꯍꯦ ꯅꯪꯅꯦ ꯅꯪ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯁꯤꯅꯤ ꯇꯨꯕꯨ ꯇꯨꯀꯠꯆꯩꯅꯦ ꯊꯨꯏ ꯍꯥꯏꯔꯒ ꯃꯇꯤꯟꯗꯨ ꯁꯤꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯡ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯄ꯭ꯔꯕꯞ ꯊꯣꯛꯈꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯗ ꯊꯥꯔꯤꯛꯊꯥ ꯃꯈꯨꯜ ꯊꯣꯛꯅ ꯀꯞꯂꯛꯏ ꯃꯁꯤꯔꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯃꯁꯤꯔꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ 이제목 라이박 비비노 비에시부 그나 라이람 기근이 이쁘고 햄바나 사우나 마시 봄나마 어두기 파다부는 바드나 오인바 강다니 마시디 마학바이네 푸가니 마하나 이시부 아숨나 어와메 살랑한 베야브라 lamhenbadi warakpataabani mabukningda sauna sumna khankre mopanu-pagi wahai asida tharik thana ipugo nangna haribadu onari ije ibai boina sabsabu parama tabigani sibu mana na yenglaktaba mopanu-pani lei haibise ma khangra male ai mabu waruge pendabani hemanduna yamna sauna mahak mamai leiduna thuna thoi tharik thana pakhatna 이붕어 낭보 가이코미 낭보 가이코 하이버니 이제는 하이부와세 아무도 따고니 낭보 카마야다나 모바누바두 zatki 타릭타 헤나 갑레이 그리도 아이네 따오가나 마시보 아이나 바라보이두나 그시디 와가야 마얌나라 이마 나자 히긴드레 나자 시크르기 이마 벤다나 마하 갑자리 ꯃꯧꯄꯥ-ꯅꯨꯄꯥꯅ ꯐꯤꯡꯅ ꯆꯠꯈꯤꯕꯗꯨꯅ ꯀꯔꯤꯕꯨ ꯑꯃꯨꯛ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯩ ꯍꯦꯝꯕ ꯇꯥꯐꯤꯡ ꯆꯠꯂꯤ ꯂꯝꯕꯤꯗꯨꯗ ꯃꯌꯥꯝꯕꯁꯨ ꯊꯦꯡꯅꯩ ꯅꯤꯡꯊꯦꯝꯅ ꯍꯪꯂꯤ ꯍꯦꯝꯕ ꯀꯩꯅꯣ ꯅꯪꯒꯤ ꯃꯇꯧꯗꯨꯕꯣ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯗꯌꯥꯏ ꯂꯩꯀꯥꯏꯁꯦ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝꯅ ꯂꯩ ꯏꯆꯦꯕꯨ ꯃꯈꯣꯏꯅ ꯀꯩꯁꯨ ꯂꯩꯇꯅ ꯍꯥꯏꯕ ꯃꯧꯄꯥ ꯑꯃ ꯑꯣꯏꯅ ꯑꯩ ꯇꯥꯗꯨ ꯂꯩꯕ ꯉꯝꯗꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯗꯨꯒꯤ ꯃꯤꯐꯠꯇ ꯅꯨꯄꯥꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯥꯕꯨ ꯐꯨꯔꯨꯁꯤ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗ ꯑꯣꯏꯈꯤꯕ ꯃꯇꯧ ꯑꯗꯨ ꯄꯨꯝꯕ ꯃꯌꯥꯝꯕꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯂꯤꯗꯨꯅ ꯇꯝꯂꯤ ꯃꯗꯨꯕꯨ ꯇꯥꯔꯨꯕꯗ ꯅꯤꯡꯊꯦꯝꯁꯨ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯆꯦꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕ ꯗꯌꯥꯏ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤꯜꯂꯣ ꯏꯕꯥꯏ ꯑꯣꯏꯔꯕꯁꯨ ꯃꯥꯇꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯀꯔꯤꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯤꯗꯨꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯂꯩꯕ ꯍꯦꯝꯕ ꯂꯥꯛꯑꯣ ꯍꯦꯝꯕꯅ ꯍꯥꯏ ꯑꯗꯨꯅꯤ ꯇꯥꯖꯧ ꯏꯆꯦꯒꯤꯗꯃꯛ ꯃꯧꯄꯥ ꯑꯩꯈꯣꯏꯅꯤ ꯂꯩ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯉꯁꯤꯗꯤ ꯈꯪꯍꯟꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯣꯏ ꯑꯅꯤ ꯃꯁꯦꯅ ꯃꯌꯨꯝ ꯄꯥꯜꯂꯝꯕ ꯌꯨꯝꯗꯨ ꯇꯝꯅ ꯆꯠꯂꯤ ꯊꯥꯔꯤꯛꯊꯥ ꯃꯃꯥꯅ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯄꯥꯈꯠꯅ ꯍꯥꯏ ꯏꯃꯥ ꯑꯩꯈꯣꯏ ꯍꯦꯝꯕꯗꯣ ꯌꯥꯝ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯃꯃꯥꯏꯕꯨ ꯐꯨꯔꯨꯅꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯑꯩꯅ ꯈꯥꯝꯕ ꯌꯥꯗꯅ ꯃꯥꯗꯨ ꯆꯠꯈ꯭ꯔꯦ ꯅꯪꯕꯨ ꯈꯥꯝꯍꯧꯕ ꯌꯥꯗ꯭ꯔꯣ ꯌꯥꯝ ꯁꯥꯎꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯏꯃꯥ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯨꯄꯥꯗꯣ ꯃꯁꯤꯡ ꯑꯃ ꯇꯧꯕꯅꯦ ꯍꯥꯏꯕꯅꯤꯗ ꯐꯠꯇ ꯅꯨꯡꯗ ꯑꯃꯨꯛ ꯊꯣꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯃꯥ ꯑꯃꯨꯛ ꯈꯠꯅ ꯆꯩꯅꯔꯝꯗꯅꯅꯦ ꯀꯨꯟꯗꯣꯔꯩꯁꯨ ꯍꯦꯛ ꯂꯥꯛꯏ ꯃꯥꯅꯕꯨ ꯍꯥꯏꯔꯦ ꯊꯥꯔꯤꯛꯊꯥ ꯏꯆꯥꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯎ ꯃꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯕꯅꯤꯀꯣ ꯏꯃꯥꯕꯣꯛ ꯂꯩꯃꯥꯜꯅ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯁꯅꯥꯍꯟꯕꯗꯤ ꯀꯔꯤ ꯍꯥꯏꯔꯦ ꯁꯤꯗꯒ ꯂꯥꯛꯇ꯭ꯔ ꯃꯥꯕꯣ ꯂꯥꯛꯇꯦ ꯏꯆꯦ ꯏꯆꯥꯅꯨꯄꯤꯅ ꯃꯄꯥꯝꯗ ꯍꯟꯗꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯥꯅ ꯍꯥꯟꯅ ꯌꯦꯡꯂꯗꯤ ꯀꯔꯝꯕ ꯄꯨꯛꯆꯦꯜꯅꯣꯅꯦ ꯃꯥꯒꯤꯗꯨꯕꯣ ꯑꯗꯨꯛ ꯃꯊꯃꯣꯏ ꯀꯟꯕ ꯃꯥꯅꯦ ꯃꯥ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯅꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯌꯥꯝꯅ ꯐꯤꯡꯅ ꯆꯠꯈꯤꯕ ꯑꯣꯏꯅꯦ ꯁꯣꯝ ꯃꯈꯥꯔꯣꯝꯗ ꯀꯔꯤꯒꯤ ꯂꯩꯕ ꯌꯥꯎꯕꯒꯦ ꯍꯥ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯈꯤ ꯍꯥꯏꯕ ꯆꯠꯈꯤ ꯌꯥꯝꯅ ꯐꯤꯡꯅ ꯆꯠꯈꯤꯌꯦ ꯂꯩꯃꯍꯜ ꯍꯦꯟꯅ ꯃꯍꯥꯛ ꯃꯀꯣꯛ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯖꯩ ꯁꯣꯏꯗ꯭ꯔꯗꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯕ ꯏꯆꯦ ꯏꯆꯥ ꯑꯅꯤꯗꯣ ꯃꯁꯤꯁꯤꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯃꯕꯥꯏꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯁꯦꯡꯅ ꯄꯦꯟꯗ꯭ꯔꯦ
ꯁꯥꯎꯗꯨꯅ ꯃꯩ ꯍꯧꯗꯨꯅ ꯃꯕꯥꯏꯕꯨ ꯐꯨꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁ ꯑꯩꯁꯨ ꯆꯠꯊꯣꯛꯅꯤꯡꯉꯩꯗ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯍꯥ ꯁꯅꯥꯍꯟꯕꯕꯨ ꯐꯨꯕ ꯑꯁ ꯀꯔꯝ ꯇꯧꯅꯤ ꯏꯆꯦ ꯍꯧꯖꯤꯛꯄꯨ ꯍꯣꯏꯗ ꯍꯩ ꯂꯩꯃꯍꯜ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃ ꯈꯪꯍꯟꯕ ꯇꯥꯏ ꯀꯩꯅꯣ ꯀꯔꯤ ꯇꯧꯕꯒꯤ ꯅꯄꯨꯛꯅꯤꯡ ꯄꯥꯈꯠꯂꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯅꯤꯗꯣ ꯋꯥꯈꯜ ꯇꯥꯕ ꯏꯆꯥ ꯉꯥꯛꯇꯅꯤ ꯃꯆꯦꯕꯨ ꯅꯨꯡꯁꯤꯕ ꯃꯕꯥꯏ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯃꯤꯗꯤ ꯋꯥꯔꯛꯄ ꯇꯥꯕꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨ ꯂꯩꯈ꯭ꯔꯦ ꯁꯅꯥꯍꯟꯕꯒ ꯍꯦꯟꯕꯒ ꯌꯥꯝ ꯐꯤꯡꯅ ꯃꯕꯥꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯉꯤ ꯁꯣꯝꯗꯅ ꯁꯅꯥꯍꯟꯕꯗꯤ ꯊꯕꯛ ꯁꯨꯕꯒ ꯆꯠꯇꯕ ꯃꯈꯩ ꯅꯧꯅ ꯊꯤꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯦꯊꯕꯤꯕꯨ ꯌꯦꯡꯗꯨꯅ ꯃꯥꯅ ꯍꯥꯏ ꯀꯦꯊꯕꯤ ꯅꯪꯒꯤ ꯅꯁꯛꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯁꯛꯅ ꯐꯖꯕꯅ ꯅꯪꯕꯨ ꯑꯣꯏꯅ ꯃꯤꯀꯨꯞ ꯑꯃꯗ ꯊꯥꯗꯣꯛꯅꯤꯡꯗ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯅꯤꯡꯂꯦ ꯊꯕꯛ ꯁꯨꯕ ꯆꯠꯀꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯀꯥꯎꯔꯦ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤꯡꯂꯦ ꯅꯪꯕꯨ ꯀꯔꯤ ꯃꯌꯥꯝ ꯄꯥꯏꯕꯒꯦ ꯀꯔꯤ ꯋꯥꯅꯣꯗ ꯃꯤꯅ ꯇꯥꯛꯈ꯭ꯔꯒ ꯅꯪꯕꯨ ꯑꯩꯅ ꯂꯩꯋꯥ ꯇꯧꯗꯨꯅ ꯐꯥꯕꯅ ꯍꯥꯏꯅ ꯈꯟꯈꯤꯅꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯣ ꯅꯨꯡꯁꯤ ꯂꯩꯋꯥ ꯇꯧꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯐꯥꯔꯤꯕꯁꯤꯅꯤ ꯑꯁ ꯑꯁꯤꯕꯨ ꯋꯥꯅꯤ ꯀꯥꯏꯅ ꯅꯤꯡꯊꯦꯝꯅ ꯃꯄꯥꯟꯗꯒꯤ ꯂꯥꯎꯏ ꯏꯕꯥꯏ ꯏꯕꯥꯏ ꯅꯪ ꯂꯩꯔꯗꯤ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯏꯕꯥꯏ ꯏꯕꯥꯏ ꯃꯄꯥꯟꯗ ꯁꯨꯝꯅ ꯀꯧꯕꯁꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯥꯔꯤ ꯀꯦꯊꯕꯤꯅ ꯍꯥꯏ ꯀꯅꯥꯅꯣ ꯃꯄꯥꯟꯗ ꯏꯕꯥꯏ ꯏꯕꯥꯏꯅ ꯀꯧꯔꯤꯁꯤꯕꯣ ꯑꯩ ꯑꯃꯇ ꯊꯣꯛꯂꯒ ꯌꯦꯡꯈꯤꯒꯦ ꯅꯪ ꯑꯗꯨꯝ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ ꯊꯣꯛꯂꯛꯀꯅꯨ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯗꯨꯅ ꯁꯅꯥꯍꯟꯕ ꯍꯧꯒꯠꯇꯨꯅ ꯊꯣꯛꯏ ꯌꯦꯡꯂꯨꯕꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯥꯔꯤ-ꯊꯥꯛꯀꯤ ꯃꯄꯥ ꯅꯨꯄꯥ ꯑꯅꯤꯅ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯦ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯅꯤꯡꯊꯦꯝꯒ ꯍꯦꯝꯕꯒ ꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯋꯥꯗꯤ ꯑꯃꯇ ꯉꯥꯡꯗ ꯃꯥꯡꯒꯣꯜꯗ ꯁꯠ ꯀꯥꯈꯠꯇꯨꯅ ꯃꯕꯥꯏꯕꯨ ꯍꯦꯛꯇ ꯐꯨꯕ ꯍꯧꯏ ꯁꯅꯥꯍꯟꯕꯅ ꯍꯩ ꯀꯩꯅꯣ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ ꯍꯥ ꯊꯥꯗꯣꯛꯑꯣ ꯑꯩꯉꯣꯟꯗ ꯐꯨꯒꯅꯨꯅꯦ ꯊꯥꯗꯣꯛꯑꯣ ꯂꯥꯎꯕ ꯍꯧꯏ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯀꯦꯊꯕꯤꯁꯨ ꯇꯥꯔꯗꯨꯅ ꯍꯩꯃꯥ ꯃꯈꯣꯏꯒꯤꯁꯦ ꯈꯠꯅ ꯆꯩꯅꯔ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯄꯥꯟꯗ ꯐꯠꯊꯣꯛꯏ ꯃꯄꯨꯔꯣꯏꯕꯗ ꯅꯨꯄꯥꯅꯤ ꯆꯪꯗꯨꯅ ꯐꯨꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯥꯅ ꯂꯥꯎꯏ ꯍꯦ ꯅꯈꯣꯏꯅꯤ ꯀꯅꯥ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅꯤꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯕꯨ ꯐꯨꯔꯤꯕ ꯊꯥꯗꯣꯛ ꯌꯥꯝ ꯊꯨꯅ ꯃꯥꯕꯨ ꯊꯥꯗꯣꯛ ꯍꯦ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤꯅꯦ ꯃꯥꯅ ꯑꯁꯨꯝꯅ ꯂꯥꯎꯕꯗꯒꯤ ꯅꯤꯡꯊꯦꯝꯒ ꯍꯦꯝꯕꯒ ꯐꯨꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯍꯦꯝꯕꯅ ꯍꯥꯏ ꯅꯪꯅ ꯇꯧ ꯉꯝꯕꯤ ꯅꯨꯄꯤꯁꯦ ꯃꯤꯒꯤ ꯅꯨꯄꯤ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯌꯨꯝ ꯄꯥꯅꯤꯡꯉꯥꯏ ꯅꯨꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥ ꯀꯔꯝꯕ ꯂꯤꯆꯠ ꯑꯗꯨꯕꯣ ꯇꯨꯀꯠꯆꯩꯅꯦ ꯍꯦ ꯅꯪꯅ ꯍꯥꯏꯗꯨ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯃꯤꯔ ꯑꯩꯁꯦ ꯅꯔꯝꯆꯠ ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯦ ꯅꯃꯥꯏꯗꯨꯕꯤ ꯏꯀꯥꯏꯗ꯭ꯔꯣ ꯂꯣꯟꯅꯕꯤ ꯑꯇꯣꯝꯕꯤ ꯑꯗꯨꯝꯅ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯖꯈꯣꯅꯤ ꯅꯪ ꯅꯤꯡꯊꯦꯝꯅ ꯁꯅꯥꯍꯟꯕꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯅꯪꯅ ꯏꯆꯦꯕꯨ ꯃꯤꯔꯥꯏꯕ ꯏꯆꯦꯕꯨ ꯐꯨ ꯏꯆꯦꯒꯤꯗꯃꯛ ꯃꯧꯄꯥꯅꯤ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯏꯆꯦꯕꯨ ꯌꯨꯝꯗꯒꯤ ꯂꯧꯕ ꯂꯥꯛꯀꯗꯕꯅꯤ ꯃꯁꯤ ꯂꯩꯔꯤꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯤꯁꯤꯁꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯕ ꯌꯥꯔꯣꯏ ꯃꯥꯕꯨ ꯇꯥꯟꯊꯣꯛꯈꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯅꯪ ꯍꯦꯛ ꯇꯧꯗ꯭ꯔꯕ ꯅꯪ ꯑꯩꯈꯣꯏ ꯈꯨꯗ ꯁꯤꯔꯦ ꯈꯪꯉꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯦ ꯁꯅꯥꯍꯟꯕ ꯍꯧꯖꯤꯛꯇꯗ ꯅꯦꯅꯥ ꯇꯥꯅ ꯁꯣꯔ ꯍꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯦꯊꯕꯤꯅ ꯍꯥꯏ ꯅꯨꯄꯥ ꯃꯈꯣꯏꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯀꯥꯏꯅ ꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕ ꯅꯨꯄꯤ ꯉꯥꯏꯈꯣ ꯅꯪꯗ ꯇꯞꯊꯈꯣ ꯑꯣ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯗꯨꯒꯤ ꯁꯛꯇꯥꯗꯨꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯃꯤꯅ ꯂꯥꯛꯆꯈꯤꯕꯁꯦ ꯑꯩ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦꯗ ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯑꯩꯒꯤ ꯄꯨꯔꯣꯏꯕꯨ ꯃꯣꯏꯅ ꯐꯨꯔꯝꯕ ꯅꯨꯄꯤ ꯅꯪꯕꯨ ꯑꯩ ꯌꯥꯝꯅ ꯅꯥꯏꯅ ꯇꯧꯔꯤꯁꯦ ꯑꯌꯣ ꯌꯥꯝ ꯅꯥꯏꯅꯦ ꯅꯪꯕꯨ ꯅꯨꯄꯥ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣꯃꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯩꯍꯥꯛ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯀꯦꯊꯕꯤ ꯍꯦꯟꯅ ꯑꯗꯨꯝ ꯁꯥꯎꯏ ꯅꯤꯡꯊꯦꯝꯒ ꯍꯦꯝꯕꯒꯅ ꯃꯕꯥꯏꯕꯨ ꯃꯈꯨꯠ ꯄꯦꯟꯅ ꯐꯨꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯤ ꯃꯌꯨꯝꯗ ꯆꯪꯉꯤ ꯂꯩꯃꯍꯜꯒ ꯊꯥꯔꯤꯛꯊꯥꯒꯁꯨ ꯂꯩꯔꯤ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯄꯨꯛ ꯍꯧꯒꯠꯅꯩ ꯂꯩꯃꯍꯜꯅ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯥꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕ ꯍꯥ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯌꯥꯎꯗꯦꯗꯀꯣ ꯏꯃꯥ ꯃꯥꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ ꯇꯞ-ꯇꯞꯃꯈꯩ ꯐꯨꯔꯝꯂꯕꯅꯤ ꯍꯥ ꯐꯨꯔꯝꯂꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯇꯧ ꯉꯝꯕꯤꯗꯨꯁꯨ ꯂꯩꯍꯧꯏ ꯏꯕꯨꯡꯉꯣ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯈꯣꯏ ꯑꯅꯤꯁꯦ ꯊꯥꯔꯤꯛꯊꯥꯅ ꯑꯃꯨꯛ ꯍꯥꯏ ꯏꯆꯦꯒꯤꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯅꯆꯦꯒꯤ ꯐꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯆꯦꯒꯤ ꯊꯃꯣꯏꯕꯨ ꯍꯦꯟꯅ ꯋꯥꯍꯟꯅꯕ꯭ꯔꯅꯦ ꯅꯤꯡꯊꯦꯝꯅ ꯏꯆꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯏꯆꯦꯕꯨ ꯂꯧꯕ ꯂꯥꯛꯎ ꯍꯥꯏꯅ ꯏꯕꯥꯏꯗ ꯍꯥꯏꯔꯝꯕꯅꯤ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯦꯛ ꯏꯆꯦꯕꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯕ ꯏꯕꯥꯏ ꯑꯣꯏꯔꯁꯨ ꯃꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯒꯅꯤ ꯑꯗꯨꯛ ꯐꯠꯇꯕ ꯂꯩꯃꯍꯜꯅ ꯍꯩꯗꯦꯅꯦ ꯅꯈꯣꯏꯕꯨ
ꯅꯈꯣꯏꯕꯨ ꯀꯔꯤꯅꯣ ꯋꯥꯈꯜꯒ ꯑꯃꯠꯇ ꯈꯟꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯑꯗꯨꯝꯅ ꯍꯥꯏ ꯑꯗꯨꯝꯅ ꯇꯧꯅꯨꯀꯣ ꯀꯔꯤꯒꯤ ꯇꯧꯔꯣꯏꯃ ꯄꯪꯎ ꯎꯁꯤꯗꯕ ꯌꯥꯕ ꯅꯠꯇꯦ ꯌꯥꯔꯦ ꯏꯃꯨꯡꯗ ꯆꯪꯉꯣ ꯇꯨꯃꯤꯟ ꯂꯩꯅꯧꯀꯣ ꯅꯈꯣꯏ ꯅꯤꯡꯊꯦꯝꯒ ꯍꯦꯝꯕꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯩꯃꯍꯜꯅ ꯍꯥꯏ ꯑꯣꯟꯊꯣꯛꯄꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ ꯊꯥꯔꯤꯛꯊꯥꯅ ꯀꯞꯂꯤ ꯍꯥꯏ ꯏꯄꯥ ꯑꯅꯤꯅ ꯃꯆꯦ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯕꯒꯦ ꯍꯥꯏꯕꯁꯦ ꯏꯃꯥ ꯑꯩꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯅ ꯑꯁꯨꯝꯅ ꯊꯤꯕꯅ ꯕꯦꯝꯃ ꯅꯨꯄꯥ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯠ ꯊꯥꯔꯝꯃꯦ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤ ꯃꯁꯤꯗ ꯌꯦꯡꯂꯁꯤ ꯏꯃꯥ ꯅꯆꯥ ꯊꯥꯖꯗ꯭ꯔꯦ ꯃꯥꯅ ꯑꯩꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯅꯆꯥ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯕꯦꯝꯃ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯃꯤꯠꯀ ꯌꯦꯡꯅꯗꯨꯅ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯅꯈꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯃꯇꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯁꯅꯥꯍꯟꯕ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯕ ꯃꯍꯥꯛ ꯉꯝꯗ꯭ꯔꯦ ꯉꯔꯥꯡꯒꯤ ꯆꯩꯅꯥ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯁꯥꯗ ꯉꯁꯤꯁꯨ ꯐꯥꯎꯗꯨꯅ ꯂꯩꯔꯤ ꯃꯊꯟꯗ ꯋꯥꯈꯜ ꯀꯌꯥ ꯃꯉꯣꯟ ꯈꯜꯂꯛꯂꯤ ꯃꯥꯒꯤ ꯊꯥꯔꯤꯛꯊꯥꯕꯨ ꯋꯥꯈꯜꯗ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯂꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯑꯩꯅ ꯄꯥꯝꯕꯗꯨꯗ ꯇꯧꯕ ꯊꯥꯔꯤꯛꯊꯥꯕꯨ ꯑꯩꯅ ꯄꯨꯈꯤꯕ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯃꯄꯥꯝꯕꯗꯨꯗ ꯃꯍꯥꯛꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯅ ꯂꯩꯔꯝꯒꯅꯤ ꯑꯩꯗꯤ ꯃꯁꯤ ꯍꯥꯟꯅ ꯈꯜꯂꯨꯗ꯭ꯔꯦ ꯃꯍꯥꯛ ꯑꯩꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯄꯥꯝꯅ ꯂꯧꯖꯈꯤꯕꯅꯤꯀꯣ ꯄꯨꯟꯁꯤ ꯑꯁꯤꯗ ꯀꯗꯣꯝꯗꯒꯤ ꯅꯣꯡꯂꯩꯅ ꯍꯨꯝꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯁꯨꯝꯅ ꯑꯣꯏꯍꯟꯈꯤꯕ ꯍꯦꯟꯅ ꯋꯥꯈꯜ ꯈꯜꯂꯛꯏ ꯊꯥꯔꯤꯛꯊꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯆꯩꯍꯧ ꯃꯇꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯑꯩꯕꯨ ꯃꯥꯕꯨ ꯂꯧꯔꯨꯕꯅ ꯆꯨꯝꯗꯧꯔꯤꯕ꯭ꯔꯥ ꯌꯨꯝꯁꯤꯗ ꯀꯔꯝꯅ ꯃꯈꯣꯏ ꯂꯩꯒꯅꯤ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗ ꯀꯦꯊꯕꯤꯅꯕꯨ ꯀꯔꯤ ꯍꯥꯏꯔꯛꯄ ꯋꯥꯈꯜ ꯆꯥꯃ ꯂꯣꯡꯗꯨꯅ ꯃꯉꯣꯟ ꯈꯜꯂꯤ ꯑꯁꯨꯝꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯍꯟꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯀꯦꯊꯕꯤꯕꯨ ꯌꯨꯝ ꯑꯗꯨꯗ ꯊꯤꯕ ꯐꯪꯗ꯭ꯔꯤ ꯃꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯅꯣꯡꯉꯥꯟꯕꯒ ꯌꯨꯝꯗ ꯂꯩꯇꯕꯁꯤꯕꯣ ꯅꯤꯡꯁꯤꯡꯂꯛꯏ ꯑꯣ ꯃꯥꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨꯝ ꯍꯜꯂꯛꯇ꯭ꯔꯦꯀꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕꯅꯤ ꯑꯍꯤꯡ ꯑꯗꯨꯝ ꯌꯨꯝ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯃꯍꯥꯛꯇꯣ ꯑꯑꯣꯟꯕ ꯃꯥꯏꯀꯩꯗ ꯁꯥꯠꯄ ꯅꯨꯃꯤꯠ ꯂꯩꯒꯨꯝꯕꯅꯤ ꯃꯍꯥꯛꯇꯣ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯃꯍꯥꯛ ꯆꯦꯟꯈꯤꯕꯅꯤ ꯁꯅꯥꯍꯟꯕ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯅꯨꯄꯤꯒꯤ ꯊꯃꯣꯏꯁꯤ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯃꯨꯟꯅ ꯈꯪꯂꯤ ꯊꯥꯔꯤꯛꯊꯥ ꯃꯄꯥꯜꯗ ꯎꯪꯗꯨꯅ ꯐꯝꯂꯤ ꯂꯩꯃꯍꯜꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯤ ꯕꯦꯝꯃ ꯆꯥ ꯈꯔ ꯆꯥꯊꯣꯛꯂꯁꯤ ꯏꯃꯥ ꯅꯆꯥ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯪꯕꯨ ꯈꯔ ꯆꯥꯁꯤꯅꯦ ꯏꯃꯥ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯤꯡꯊꯦꯝꯒ ꯍꯦꯝꯕꯒꯁꯨ ꯊꯣꯛꯂꯛꯂꯤ ꯃꯈꯣꯏꯅ ꯍꯥꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ 6 ꯁꯨꯔꯦꯗꯅ ꯀꯔꯤꯒꯨꯝꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯏꯕꯥꯏꯅ ꯍꯦꯛ ꯂꯥꯛꯇ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦꯀꯣ ꯏꯕꯨꯡꯉꯣ ꯇꯞꯊꯈꯣ ꯑꯁꯥꯎꯕꯗ ꯄꯥꯡꯈꯛ ꯊꯥꯒꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥ ꯈꯔ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯈꯣꯏ ꯏꯃꯨꯡꯗ ꯆꯪꯉꯤ ꯊꯥꯔꯤꯛꯊꯥ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯃꯥꯏꯗꯨ ꯍꯦꯛ ꯅꯣꯡꯈꯠꯂꯛꯄꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯁꯅꯥꯍꯟꯕ ꯇꯨꯄꯛ ꯇꯨꯄꯥꯏ ꯆꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯊꯥꯔꯤꯛꯊꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯁꯅꯥꯍꯟꯕꯅ ꯊꯥꯔꯤꯛꯊꯥ ꯑꯩ ꯂꯥꯛꯏ ꯃꯈꯣꯏ ꯇꯥꯁꯧ ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯨꯗ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯪꯅ ꯉꯥꯎꯅꯤ ꯊꯥꯔꯤꯛꯊꯥ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯅꯤ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯄ ꯑꯁꯤꯗ ꯊꯥꯔꯤꯛꯊꯥ ꯋꯥꯔꯝꯕ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯄꯨꯡꯐ ꯐꯔꯦ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯅ ꯐꯥꯎꯔꯦ ꯂꯩꯃꯍꯜ ꯅꯤꯡꯊꯦꯝ ꯍꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯣꯛꯂꯛꯏ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯔꯤ ꯂꯩꯃꯍꯜꯅ ꯁꯅꯥꯍꯟꯕꯕꯨ ꯉꯥꯛꯄꯤꯔꯤ ꯏꯕꯨꯡꯉꯣ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯀꯛ ꯇꯧꯒꯅꯨꯀꯣ ꯏꯃꯥ ꯅꯆꯥꯕꯨ ꯈꯟꯅ ꯑꯁꯨꯝꯅ ꯇꯧꯖꯔꯣꯏ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯌꯥꯔꯦ ꯏꯕꯥꯏꯅ ꯑꯁꯨꯝꯅ ꯏꯆꯦꯕꯨ ꯂꯧꯕ ꯂꯥꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯉꯁꯤꯗꯤ ꯆꯥꯛ ꯄꯨꯟꯅ ꯆꯥꯈ꯭ꯔꯁꯤ ꯅꯤꯡꯊꯦꯝ ꯌꯥꯔꯅꯤ ꯅꯣꯡꯃ ꯂꯥꯛꯑꯒ ꯆꯥꯔꯒꯦ ꯉꯁꯤꯒꯤꯗꯤ ꯅꯆꯦꯒ ꯑꯩꯒ ꯆꯠꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯇꯨꯡꯗ ꯁꯅꯥꯍꯟꯕꯅ ꯊꯥꯔꯤꯛꯊꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤ ꯊꯥꯔꯤꯛꯊꯥ ꯉꯁꯤꯗꯤ ꯋꯥꯔꯝꯕ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈꯤꯔꯝꯃꯤ